Hi India. Angakpaniko nangilam da masida tholiba thodok wathok sing ngasi special crime update puduna lakchari khangdaba yadab tadaba su yadab aikhoi gilam da masida lan thokli lan asisu haujubo loide adubo wari asidi tamdaba yati masi maramdi iram da masida gi nupi ja kaya summa palilam da doctor tamba tonga tonga mahi masing tama kya maram sule Bharat West Bengal nupibo Devi Durgani haiduna awang pathakta thamnaba lamdam amani adubo mafum asida Doctor Tamdunu lebi miyoi amakaksu tamthiba mihat amana haujiksu case solution mangamtre masagi maramdam adumukta da thopa thodok amada hauju pobolution dribasinati kariguma mafam aduda iramdam masidagi chanura amana thopo iramlabadi kari torongani social media da madi tonga tonga news channel singda wafam asigi matang pakshan hainari adugo wafam asigi matang da inkal aliba singamadi mama mapawi bising kay hamag hamag khambirabaki thokiba thodok asi August kitang ni pana madi mapan gi lona engda thokiba thodok thodok asi matang da tonga tonga bo phone camera tholugli adoiba tharbadi wari si kupna khaminasi miyoi bagi punchibu kanana bagi damag thololiba doctor amada rape torture murder yes it was a murder not a suicide Kolkata da leiba RG Car Medical College thokiba tamthirba thodok amakhang Doctor Nupi asina pung kontraga taruk leptana thabak toki madudagi mahak pothana nabagi damak seminar amagi hall da mahak pothaki adubu mafam maduda mahak yamna tamthiba mong da torture tawraga mahak po hatpiki doctor gi report ki matungina mit animakta shokiram mahak ki machin shu kairam madu khaktanate mahak ki masagi saru sing phawda teklami loinena mahak ki private part ta shu e thokiram masi khatanate oi thangba khong yet thangba khong tonga tongan ba hakchang gi sarukta sharu kaya su teklami August ki tangni pa namadi mapan gi ahingda mahaka thabak tomiraba Dr. Singh Olympic yenglami yengliba mafam hospital adugi seminar hall adumuktadani makoina yengliba Olympic match asi javelin masanani event loiki masigi matungda Dr. Singh magi duty gi damak loina sanaki mahak mafam aduda lehoki loina Dr. adu mahak larik padunu lere asumna larik pabadigi mahak tamna uitharaki masigi matungda pung ohum taba matamda mahak seminary hall aduda tumba Dr. Kharna uki loinana case asida chenariba Sanjay pung mari tarakpa matamda makokta bluetooth ki headphone amo ublaga mahak sangkhiba urami loinana Dr. asigi postmortem gi report ki matungina mahak rape amadi hatringeda mahak ki masada yamna thina ot neiba torture tawkhibagi khudam sangda matik chana lei haina masada sokniba asokpa dakpham sing aduna khangi madudi mahak shidringeda mahak masak kanjananaba yamna kan honaki haiba asukkan mahak masak kanjananaba honabada mahak karigum amatadi tawbungam khidi adubu miyoi aduna mahak ki makhori da kan metpadagi khori gi sharu phawda tekhirame khandunu yambi mahana matau karamna China du khangduna lerangani wangang lakada machin men silaba aduga makok adu pairiga falangda hanjin sujalaba amadi mingsel gumada mamai mamit sujan kiba madu khaktanatana thodok asi pung mari dagi sanjay na changkhraba matungda mahakna tholokpada pung manga da CCTV da tholokpa uki amadi sangkhibada ukhiba bluetooth headphone adu tholokpa matamdadi makokta bluetooth headphone uptana tholoki adubu case asida chenariba Sanjay Rai police na fariba Sanjay Rai kanan maha Kolkata police ki civic volunteer pau atopa magi likhundana maha Kolkata police ki achauba phampaiba miyoi kharagi mari leinaba miyoi amani shu hairi Sanjay Rai 2019 dagi Kolkata police ki mahak civic volunteer oina chahi manga Houjikphaoba da thabak tawduna lakpa miyoi amani hairi loinana mahakna thabak tawriba mafam asisu RG Car Medical College ki police ki chauki da thabak adumak tawba miyoi amani hairi masina maram oiduna hospital adugi tonga department da mahakna changmada kanagumba amatana apanba mangonda piramde mahakna changba matamda changba adumak yarame police ka connection leba mi na suki mahakna tawbada kanagumba amatana yetpa ngamde hospital da anaba admission tawna honabada mahakna miyoi kayadagi paisa su lorami hospital da bed phangdaba matamda mahakna bed arrange tawbagi damakta su akhanaba paisa loba aduma miyoi amani hairurabasu volunteer ni hai loinana mahakna sakti lebaduna police thaba t-shirt phawba litlaga hospital aduda mahakna tawningbada tawduna leba miyoi amani hairi masi khaktanatana mipung khudimakta mahak police ni haiduna masana masabu takse masina mangoda yamna nungaijaba amasu forum Marmasina, police ki t-shirt isalaga mahak masa police ni haiduna tattana hairami. Masi kaktasunate ya mamatam da hingsa tawba pamba aduga
mahak nupi mari phawba thirami haiba wafam lei adubu nupi sing aduna mahak ka yanadabadagi mayum thadoktuna chatkibni hai adubu akon magi nupi adudi cancer nabadagi lekhidabani haiduna nupi adugi apopi maman hai adubu maral leraba Sanjay Rai phaduna police ki custody di lei adubu thawdok asida Sanjay nataba atopa mi khara chenaram loidra leiramliba mafi thongdraba doctor adugi mong mataw oiriba phibam adudadi Sanjay mathanta chenabadi mande hairi adubu chenariba miyoising adu khangakani haiduna mahakna loshinbadagi mahak masa mathandani hairibra natragana atopa kana kana hiram asida yaurungkhigadagi thijanba yaba thijali state asigi chief minister Moumita Banerjee na Nongmaijing numit phawbada police na tawbu ngamlabadi thabak oina pangthok aduga police na ngamdrabadi CBI di sinagani haibu wafam adu case asigi makha tabadi CBI na amuk thijanbagi matang adu damuk lakti hauji case asida muk CBI na makha tana mathang thijanba amuk haurakli hospital asida leriba staff machadigi hauragana achauba loinana medical college asigi principal phawbada mathang tapna CCTV kayagi footage kayasu kanna yengsinba haurakli thokkiba thawdok asigi script kanana iribano thawdok asida chenaribasi miyoi amakhaktara doctor asi tasengna rape sathakibra madugi matungda torture amuk tawkhibra kari thawong sing sathakibage tang nipan amadi mapan gi lonaba hingda asengba thawdok asi kari thawdokno hospital adugi miyoi singna thawdok asigi matangda kari losinba leiribage amadi kari haidoktaba leiribage leiragana kari maramgino asiba haksangdagi doctor singna Houjikphaoba khudam sangdam oiba yaba kari phangkhrabage thawdok asigi matangda CBI na thijanbadi hokre CBI gi mi kun mangana sabat tim amana thawdok asigi matangda marik chumlaba wafam kaya marom khomjin tasinduna case asigi achumba puthoknaba honari ningsingba yai sanale pak Manipur da thokiba thawdok wathok kharadasu CBI da miyamna thajaba leikhi bachumbadi puthokibra masida nate bharat ki mafam tongan ba kaya da thokiba thawdok kaya da CBI da thijil hanmadagi panduna leiba case masinga solve tawkibaga yengnabada panduna leiba case masingna hena adumak leiri ningsingba yai Sushant Singh Rajput leikidabagi CBI da sinakiba case adugi waroishin kamdau khrabage maduda nate Manipur da thokiba thawdok wathok kaya da su CBI da miyamna thajaba thamlaga CBI na kadai phawbada achumba puthoktuna case singasi loishin kiba leikrabage adu oiba tarabadi doctor asirigi mathakta chathkiba gang rape la natraga murder natraga torture tawraga rape tawkhibra rape tawraga torture tawkhibra madugi matungda hatkibra asengba wafam asi CBI na tasengmagi puthokpa ngamgadoribra natragana case asida chenariba Sanjay Rai faribasi masana Houjikphaoba maran yajakhrabra natragana mahakku karigidamukta faribano faragadi mahakki machindagi thawdok asigi matangda mahakna kari hairakhrabage Houjikphaoba da CBI na mi kaya wahang pahang khrabage Houjikphaoba da miyoi kuntragi manungda miyoi 15 gi wahang pahang ba loikre madu khakta natana tongan ba CCTV gi footage kaya marum CBI na makhoi gi makhutta paikre adubu CCTV da kari asengba ukhrabage Houjikphaoba da miyamna khawrangna dingairi adubu media gi khutta di Houjikphaoba gi oina karigumba amata leitri loinana hospital asigi maru oiba medical college ki principal ahanbagi oina wahang pahang khraba matungda amuk anirak suba round gi oina wahang pahangduna mahakki mafamdagi kari khangba yabagi haibadu CBI na takthari adubu kari report leikrabagi haibadi media singda karigum amata khangba leitri imung manungi di hira mani mukta gumani mama mapa gi fizi gi mani gumani tungchin tasin jaduna khongat aga machabu doctor oinanaba mama mapa na mangjakhiba doctor ama haibadu oikhi medicine department the second year tamduna khatana mama mapa gi mangla na du mangphong nananabagi dama kanno honajaduna hospital aduda sharugyaba doctor ama oikhi adubu tamthiraba ahing aduda thokiba thawdok amana mama mapa gi mangla namadi masana mangjaramba mahakki punsigi apamba lambi adudi lamakhangda manghankhi August ki tang nipan amadi mapan gi ahing aduda mahak night duty taki numidangi pung tara tarakpa matamda staff singa loinana mahak chaksaki rest tawnanabagi da mahak seminar hall da mahak yauki asumna August ki tang mapan gi ayukta seminar hall adu staff na thong hangdokpada mahak leimai da soktuna taduna leiramki seminar hall adu air conditioning oiba hall amani doctor adu leimai aduda taduna leirami amadi mahakki manak aduda mahakki mobile phone mahakki akaiba spec mahakki laptop loinana
isingi bottle ama, surgical mask, notebook, loinana Bluetooth ki headphone adusu mafam aduda taaduna lerami. Loinana headphone asina maram oiduna Sanjay Rai police na mahakbu phakibani. Maramdi pung mari tarakpa matamda mahakna mafam aduda changkiba matamda Bluetooth ki headphone asi ukhi. Loinana mahakna pung manga tarakpa matamda thorokpada Bluetooth ki headphone asi yaurokidi. Adubu Bluetooth ki headphone asi leimaida taaduna leiba doctor adugi manakta taaduna leramki. Thodok asigi matungdagi hospital asigi seminar hall so lonsinki. Miyamna thodok asigi matangda mathang ninda tawba horoktuna hospital aduda mi punsilakpa horaki. Masigi matungda shoktuna leiriba doctor adu layingba hoki. Adubu mahak kanmangam khide. Paidigi ngakpo wafamdi thodok asida mama mapa kauduna makhoigi machanupi du masa mathanda suicide tawre haiba wafam hospital gi maikeidigi mama mapada haikirami. Wafam asidani aduk thina shoktuna leiraba thodok aduda kariguma chum aran amada khangdana hospital adugi maikeidigi machanupi mathanta suicide tawre haiduna mama mapada karigi damakta hairibano. Masigi matungdagi police na siba hakchang adu postmortem tawduna sibagi asengma maram khangna nanabagi damak honaki amadi hospital adugi tongan ba lady staff punamak sing amadi doctor kayamarum amadi junior doctor kayamarum su irang asi mathang haurakirami. Postmortem ki report ki matungina asokpa haksang adugi tongan ba report kayamarum laki karigi damakta masagi private part gi e thok libano masagi machinda karigi damakta phanglang da sujan bagi maram leram libano masagi mafam kaya da phuba chaiba torture tobagi karigi damakta maram leram libano khauri aduda khutna met khibagi maram leiribana maram karigino haksangi sharu kaya teknibagi maram asina kari maram gino thokkiba thodok August ki tang nipan amadi mapan gi thodok adugi matungda tang 13 da imung manungda postmortem gi report sinaki maduda mahakki machin mention ba amadi torture tawraba matung amadi rape chathaduna sibagi maramni haiduna report amuk pirammi masida natana thodok asi pung mari dagina pung manga phawbagi manungda thokkiba thodok ni haiba wafam asini loinana Sanjay mafam aduda pung mari da changkharga pung manga da thoroki adu orebadi pung ama phawbasigi manungda kari thodok thokkibage police na karigumba amata tawba ngamdribana kari maramgino amadi police na thabak asi paikhatpa ngamdrabani ne CBI da amuk sinaduna CBI na case asigi damak mathang yengsinduna makha taba kari torkadagi haibadudi amuk sathaduna leiri. Dr. Moumita Devna ikai khumna manghan biruga hat khibagi thodona tongan ba TV channel sing tongan newspaper da nutigi headlines oiduna phonara August ki tang nipan amadi mapan gi lonaba ehingda thokkiba thodok ngasidi matam phana sangsilar Baragasida Supreme Court na shu moto case laukhatre loinana August ki tang kunda Chief Justice luchingba just ahumna YL satharagani haibu wafamsini thodok asigi matangda tongan ba magi mot kya phongdok narak angakpa kya marum su thok hospital asida leiramba witness oiba kaya mafam adu sem sabagini haiduna thugaibani chingba chatharagni masak khangdaba miyoi kunthra romna saba tim ama khangna hospital aduda changaktuna thugai ye khaiba tholokpa kari maramgino tasinamak thodok asi achouba khutpu amagi khut yaurabra tha asigi mapan Kolkata gi RG Kar Medical College amasung hospital da post graduate tamlakibi masagi chahi kunthra mathoi khutngari bi Dr. Moumita Devna hospital asimaki hall manungda ikai khumna manghan biraba matungda tamthiba mongda hatok pikiba thodok na maram oiraga leipak sinba thungna thodok asi mayokta protest kaya tongnarakpa loinana medical ki fraternity de lady singda mayokna haliba awaba singyeng laduna Supreme Court of India na su moto da case amalokhat kre hai case asigi while Chief Justice DY Chandrachurna luching bajas ahumgi bench na tha asigi kunda chathaduna thodok asigi matangda asengba khangdokpaga loinana senari bisingi mathakta karamba logi thabak paikhat kadagi haibadu laptop lagani adubu thodok asigi matangda hana su Kolkata gi High Court wakalakpa petition amana High Court asina mamangi chewolda lokhutuna khanakhiba lekri aduga thodok adugi matangda Kolkata police na register tawduna lokolapa case adu Central Bureau of Investigation CBI da sinagadabani haibagi direction piba lekrabani adum oinamak khaukiba sogol senumida masing yamna khosauna rabami yamna thodok thokkiba hospital asida thomjalaktuna akai atoi kya thohaliba amasung lying sang amasu oriba institute asigi doctor nursing staff sing sathagiba tho adugi tangai fadaba
leipak asigi khwaidigi wanglaba wayel sing asina thodok asigi matangda wayel chathananaba case asi lokhalakibani Kolkata High Court amasung Supreme Court of India na lokhalaliba thabak sing asi Chief Minister Moumita Banerjee na state asigi police ta thodok asigi matangda thijanaba amadi maraleba miyo sing matik chaba cherak pinanaba hokibano maijing numita khanghan khibadagi lokhatpam thokpa thabak sing lokhatuna lakningi cherak asida court anim angna lokhalakpa thabak sing Kolkata Police ki maikaidigi case asigi matangda investigation chatharaklabasu Houjikphaoba on state asigi miyamna phongdoruklibadi police ki maikaidigi thodok asi thokraba matungda ahoba amadi asoiba kya lehenkhre haibasini wafam asigi manungda leikhidraba nupi doctor asi imung manungi miyoi sing mahakki haksang yengjage haibada police na thengthahanki pau asi ahanbada hospital gi maikaidigi pibada suicide ni haiki loinana imung manungi miyoi laklaba fawada pung ahum mapanda lehenki Madugi matakta postmortem gi report su thengthahankhibada natana thodok asi prime accused ni hairiba civic volunteer adu phabagi thabaksu thinthana chathage haibasini adum oinamak leikidrabi nupi doctor asigi hakchang da leramliba asokpa mafam sing mayek sengna taklibadi mahakpu ikai khumnaba manghan bikiba amadi hatok phikiba miyoi adu mi masing amadagi hengani haibu wafam asini wafam asi khaktanatana Houjikphaoba Kolkata Police ki maikaidigi yaningdaba phongdolabasu leikidrabi doctor asigi hakchang police na hobe tawduna poloi thokki haibu wafam su yauri thodok asigi matangda West Bengal amadi Legislative Assembly opposition gi luchingba Subendu adhikari na charge torokibu wafam gi manungda leikidrabi gi hakchang da chathagiba postmortem gi preserve tawduna thamhauba bishera phawba Kolkata Police na hongdok khongsin tawkhre haibu wafam hainarakli aduga thodok asigi maru aiba evidence sing sumanghananaba honari haibasu yauri panbayabadi thodok sing asi thokiba numit aduda leikhirabi doctor asina pung 13 ke duty shift loraba matungda mahak ngi haktang pothananabagi damak hospital asida hangduna leiriba seminar hall aduda mathanta tumnaba honagiba asin masigi mathangi numit ke ayukta mahakna set chakiba phirol yengbada nungaitaba mongda mahakki hakchangi mafam kyada asokpa mafam singa loinana shiraga leiramkhi loinana Sanjay Roy Kolkata Police ki civic volunteer Basigi matakta mahak RGKar Medical College amasung hospital asigi awangba police outpost da deploy tawba volunteer ni Taudo asigi investigation chathar koda phangba CCTV footage ki matungina leikidabi doctor asigi hakchang sine phangkiba ka aduda mahak sangkiba record phangki Paidigi maru iba saki harabadi leikidabi ki hakchang gi manakta recover tawkiba bluetooth headset aduni Mahana sangkiba matamda mahakki makokti yawkiba adu mayek sengna uki amadi mahana tholokpa matamda headset adu yawrakide adu moinamak tha asigi kunda chief justice na luchingba just ahungi bench na court asimana lokhatpa su moto case asigi wayel sathar matungda thodok asigi matangda chapchaba wafam kharadi uba phanga dawribra thokiba thodok asigi matangda su agency amana haibigi matungina hospital asigi hanagi principal asi ayuk pung amaga minute nifu fawbada wahang pahang sathakre Kolkata da laiba CGO complex ta hangwa CBI gi city office ki ka amada ghosh pung mapan makhai phawba phangki amadi wahang pahung kaya tawki ghosh asi CBI gi office ta anirak suboina wahang pahung tawnananabagi dama ayuki pung 10 makhai tabadi yaurakhi masi matungda monda ahan ba wahang gi round chathaki principal asida doctor adu shibada mangonda phawki ba wafam kari legi haidun hangki hairi Mahana imu manung pau pi khinanaba khanghan ki amadi mahana police na matau karamna contact tawkibagi haibadu wahang pahung chathaki pakung kharadi aruba yauri mahak anganba matamdagi wahang pahung tawkibani hojik tongan ba agency sino wafam kya phongdok lobasu media house tadi wafam se kari mata khang miyamna sagatpa miyamna oiramba yai haina thajanaba pauna pikthana phong asingbadi thoina khangdri adubu hangba yaba wahang kharadi adumak lei karigi damakta asugamna chay nariba Doctor asigi asiba hakchang yamna yangna poloi thoklamliba kari marumgi poloi thokpagi ayaba kanana pibana principal aduni imung manungda ahanba paw pibada mahak masangamde lau haiduna haiduna kolama torokibasi kanagi ayabanan doctor asida aruba atopa anaba manai haiduna medical college aski principal oriba ghosna pressingda mahangna asumna phongdolibasi kari marumgi Thodok asida chenariba prime accused oriba Sanjay karamba political party gi achouba khut amaga mari leinaba misakno sarkar gi hospital amada mana ahing nongyaida hektamak changba yabagi ayaba kanana pibage seminar hall aduda doctor adu mathanta hiptuna tumdunu lei habasi mahak matau kramna khangbage
hospital adudagi mangonda kanana pau pikibagi pung kharagi mamangda mahakka punna samin thaminaduna leramba doctor sing magi mathaugi da makchaki adubu numit aduda pung 33 duty toba doctor amagi mathau oirabasu numit aduda ngahaktang wamanbadagi seminar hall aduda mahak pothaduna lekhibani numidang pung 10 tarakpa matamdasu mama amadi mapaga loinena mahak wari sanaki matam aduda mahak masa nungaitabagi wafam mama mapada kariguma mata hairamdraga hospital gi maikaidigi mahak masa nare haiduna pau piraglibasi karigidamaktana ayuk pung 8 makhai faubada seminar hall adudagi mahak tholokidi nongmata mahak duty thengdaba doctor aman adubu numit aduda pung 8 makhai fau tholokte haiduna hospital gi staff amana mafam adu thong hangdoktuni yengluba matamda masada mafi amata thongdana mahak ki phibam sadaba mong aduda leimaida shiduna taraga leramkhibani khadakta pau adu imung manungda pidribagi maram karigina ayuk pung 8 makhai da khangkhraba aduguma thodok adu imung manungda pau pirakpada ayuk pung 10 makhai da pau pirakliba karigina imung manung laklaba matungda hospital aduda su pung 3 mahak ki masak amukta yengjage haibada ayaba pikhidaba kananano karigumba crime ama thokpa matamda mafam adu police na ngak senduna tham maramdi thokkiba thodok adugi matangda investigation tawba yana nabagidam adubu doctor nupi aduna lekhidaba ka aduda irap lapnadana meter kun khaktang lakpa mafamdagi hospital adugi sem sananabani haiduna phaklang sing adu ufultana thugai khiba kari maramgi madusu police sing na ngak selaga thugai ki hariba thodok asida achauba kanagumba kharagi khut yaurabra nupi adugi masada phangkiba white cement sing adu miyoi amakhaki chang nati yamdrabada miyoi masing kharadi adumak koigin thodok asida kana hospital asigi mari leinaba achau sang sing yaubagi hospital adudagi phangkiba Sanjay Rai mahakki mobile phone dasu pornography haibadi natai sadaba video sing mahak kaya marum yauki asiguma miyoi amana mahakki mathakta tongan ba case kaya marum suleki hospital asigi doctor amada mahana nungaitaba wahi wata haibagi khana chainaba thokibagi thodok amasu hospital asida matam kharagi mamangda thokki hairi adubu hospital asigi maikaidigi Sanjay gi mathakta karigumba action amata lokhatkidi masi khakta natana anaba yengba lakpa nupi amadasu hospital adugi pharmacy amadigi pot leibada nupi aduni hidak leibada mahakki mobile phone ihobadu mobile gi number adu lokthoklaga Sanjay na nupi aduda tattana call tawduna mahakku unanaba haiki haiba nupi amagi complaint so lak matam aduda Sanjay na harassment tawkibagi wafam phawbada laki asiguma case kayada chenaraba amadi thodok wathokta chenaraba miyoi asibu karigidamakta hospital aduda mahakpu changjafam piduna leiribano civic volunteer haibasi tangai fadaba traffic police ki natraga natural disaster tonga ba awa ana singida police ki maikaidigi miyamdo mateng pangba singda season nananaba thamba volunteer sing adubu mahakpu police amagumna karigidamakta police haina thaba sticker naplaga mahakki bike thawhaliba loinana police ki t-shirt clituna mahakna chaningba mafamda chatpa changningba mafamda changba tawningba thabak sing tawba police ki ming season aduna mahak aranba thabak khara tawre haibasi maduda yariba mi sing adu kana matam chana mahakpu warak hodana singba thabak sing asi tholopagi maram oiroidara hauji case asi loide yamna kana chachari mara leraba Sanjay phaduna wahang pahangwada thodok asigi matangdasu yajaba kharadi leri adubu tongan ba test kharasu mahak tawba hokre masida kari lakadagi habadu yeminaba tari nupi mari phawba thikraba karigidamukta nupi sing adu mathang kainariba akonbagi nupi adudi mahak cancer naduna laikide hari adubu manem pokna Sanjay afaba mi amanati mahana tawjariba thabaktuna mahana phangjaba tabani haiba wafam press media da phongdorok adubu nupi thirabasu nupi thiringai manungda chahi ani yumda halakhidaba miyoini tonga case chenariba Sanjay yengba tari mahak case asida mathanta oribra mahak po khulai oina sizinaribra case asida mahana kana bu kankhatuna thamlibage tonga case sing asi makhatana muk puduna laksaki ngasi gisina ahan basaru iramda masida haukiba megi tang ahumdagi thokiba ihau aduna maram oraga sandok charamba crime update amadi aikona sandok lamba crime reports na chingba kaya laipak asigi irang asi yengduna aikoi punamak leptuna laksaki adubu ngasidi haugalagliba nupi masasing amadi mapalamda larik tamlibasing ponmamak sing asigi mitna singnanaba amadi aikoina amukhana special crime update si miyamgidamak pujarakani inkalagliba na hasing mapanda leribasingna hena cheksinduna afaba yaifaba asiguma thodok sing asi thoktaba taimu mapuna pina bibisu ocean loinana aikoi puna manasu hena khangmatai asigumlaba doctor amada phawbada bharat leipak asida nupi singi aduki matik khudong thiningai oiraba lamdam amo oirakli adui batarabadi
ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯒꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕ ꯆꯦꯛꯁꯤꯟꯕ ꯈꯣꯡꯊꯥꯡ ꯀꯔꯤ ꯂꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯕꯒꯦ ꯃꯊꯪꯗ ꯀꯦꯁ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯌꯥꯝꯅ ꯌꯥꯡꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯑꯗꯣꯝꯅ ꯀꯔꯦꯛꯁꯟ ꯇꯧꯕꯤꯔꯝꯃꯨ ꯍꯦꯟꯅ ꯑꯐꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯀꯌꯥ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯕ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯝꯕꯤꯔꯕꯗꯤ ꯀꯣꯃꯦꯟꯠ ꯁꯦꯛꯁꯟꯗ ꯆꯪꯗꯨꯅ ꯀꯣꯃꯦꯟꯠ ꯇꯧꯕꯤꯔꯝꯃꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯁꯅꯥ ꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯏꯐꯔꯦ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ